Houjik screen de uriba video se Nepal da Houjik Oiriba Fibam adune Nepal gi parliament mai thakre sidana tana Supreme Court phaw mai thakre hari loinana Prime Minister gi banglo atai politician kya amagi yum kai kaya ma thugaiba mai thaba loinana atai public properties kya amasu mang tahan kibagi mami mayamna su soidana social media gi platform singda uba phangbiram lagani Houjik Nepal gi capital Kathmandu da Oiriba Fibam masigi same pattern masimak chahi amagi mamangda Bangladesh ta thokhiba students singi protest Kota revolution adu da su uba phangki Nepal gi irang asi masing yamlaba Genji youth kayama capital da punsinduna protest oba hokhi choba politician kayama loinana atai government official kaya su sok papanba tana dana phu chaibagi video footage sing mayam su ubiram lagani former prime minister amagi wife fawba protester singi attack ta maina sathina chakpagi paw leiri aduna Houjik Nepal da yamna chawba revolution amadi lakadari masina kanamata lemna thadabagi fibam politician top ranking government officials pumba Nepal gi prime minister KP Oli resign taro matungda Nepal thadokna chen kre habagi paw su lakli chapchabadi khangri aduna Houjik khangduna pungni phuni pan gi manungda Nepal da Houjik oirakli fibam asi karigino habadu laktringai da India gi akoibada lairiba laibak sing matang laibak kangkhong chaiba tangdu laita dabagi fibam da loina lakli masi coincident khakta oigadoribra India da su asigum bathaudo asi thorak kadra haibasini mayam gi puning da Houjik khanariba asi kudamoina 2021 da Myanmar da sarkar kaiduna military coup tawkhibadagi civil war Houjik pawloi kana chathari 2022 da Sri Lanka da political crisis thoktuna miyam gi hoda president maribak thadoktuna chen mataki next da 2024 da Bangladesh student gi protest da yamna chawna irang thoktuna misi mina kaya yauki sarkar kaiki prime minister country thadoktuna chen ki next da Houjik mu Nepal da Houjik Nepal gi irang asi subnagi social media gi platform kaya ban tawkhiban amadi corruption gi isu khaktagira natragana masi tahanbada kanagom laiba kharagi khujin thorangsu yauribra haibasini hangba yabo hangsi tongan ba news article kaya amada asumna phongbasu thengnari Nepal da Houjik Oiriba Fibam ase US amadi China gi proxy war gi chaitheng oigadra haibagi Nepal hokiba chahi khara asida China ga yam close oibagi mami taragli makoi gi hana oiramba prime minister KP Oli pro Chinese ni protest asi matang damu laksi Nepal gi protest asi Gen Z protest harga khangnai haibadi generation Z or G masi late 90s around 1995 to 96 tagina 2010 phawgi marakta pokpa miyosing haibatare recently 4th September da Nepal da maruiba social media gi platform kuntarukta makoi gi government na athing bathamki masi gi manungda Facebook Twitter X Instagram WhatsApp YouTube na singba achowa platform kayam su yauri Nepal government gi matungina masi makoi gi national security da concern lakpagini social media da makoi gi laibaki instability oiba yaba paw fake news kaya ama sandorokpa masina public disorder tholakpa yaba paw kaya sandorokpana madubu thingnaba haiba platform sing asi makoigi Ministry of Communication and Information Technology da register tawnaba matam thaduna khanghan kre adubu deadline hela fawbada registration tawdabadagi madugi action oina haiba social media gi platform sing asibu thingmani sini masina trigger oiduna Gen Z youth singna masi mayokta protest tawboraki adubu tasengna masina mai oikibagi wani matam sangna dagi leraklaba issue kaya corruption amadi atai problem kaya ama lebak sigi praja singna mayokna duna lagli mayamdu handaki matang asida punna phudoropani hairi lebak asida corruption gi chang asi yam sathina wangi hairi amaromda social media gi platform sing asida karamba content sing spread tarokpadagi Nepal gi government mipaiba horakhiba hairagadi Nepal gi elite peoples haidi politician high ranking government officials sing makoi gi macha masu sing Europe amadi western countries sing da yamna luxurious lifestyle da leibagi video image kaya ama circulate tawbat horaki aduga amaromda makoi gi leba asidadi praja singna wana lenba sufam nampom khangdaba thawak phangdabagi problem chaningai thakningai leitabagi wana leiri ani sigi khenaba mayam si sum expose tawbu horokpadagi ne su hairi tanja asida government na social media gi platform sing asibu thingjilak paibasi makoi gi right pu matpani asigumba corrupt system muthatkadabani haina protest tawbu horokibani makoi gi demand asina corruption nepotism favoritism amadi misgovernance asibu mutatpa sini masing yamlaba Gen Z youth kya amana country sigi capital Kathmandu gi tongan mafam singda punsinduna demonstration
demonstration agitation chathaba hokki mioi lising kaya ama thoroktuna protest asida saru yaki curfew thambaga mata kana kide hari peaceful protest waramadagi security personnel singa muknaba horokpa hingsa romda olaki hari police na irang adubu laksinna ba honabada rubber bullets amadi live ammunition rounds hadi nongmai kapada misi mina yawba horaki masidagi ihosi hena sathi mayon amada lakhibani hari capital city da government gi law collapse hoiki miyam gi hoda prime minister yauna atai minister kaya ama mathang resign tawba horaki loinana irang asida houjik phawda officially oina yamdrabada mioi taramapan leikidre hari masigi matungda social media gi thamlamba athingmasing adu logthoki adubu khoisaunor youth singi protest adudi lepa leitri pm resign tawkhraw matung youth singna police station na chingbada thomjinduna kuchukulai sing weapons nongmaina chingba kaya loot tawbagi loinana lambi sorokta khulai paiduna phongna chatpagi mami sing social media da su uwa fangli aduna houjik nepal da kari oirakani haiba kanamatana haiba ngamdri 2008 ta hana chatnaramba monarchy system ningthaugi sasan muthatlaba matung democratic oiba government lakhibani adubu ngasi phawbada leibak asida stable oiba government amata leiba ngamdana lakli matamdudagi houjik phawba charangna chahi 13 lom asida nepal da prime minister 15 rak sinkre political stability leitaba leibak amada investor singsu invest tawningde adugi mathakta houjik public properties kaya ama mangan takliba asina hena leibak asigi chawkhat khongthangda thinthan ba oigadoribani houjik ki oina nepal gi army na leibak asibu control tawduna santi hanjelengna ba hotnari hari ngarang numidangi pung 10 dagi high alert lauthokre hari nepal army na pongdokre kanagumba group kharana asigumba tanja asi khudong chawa lauduna civilian amadi public property kaya bu mang tahalle aina aduna houjik nepal da anoba sarkar ama lakpa taragana kanana lead tawgadori anoba prime minister kanana oiba yaba natragana pakistan gumna makoisu military na rule tawba sasan tawba leba ama oigadori bra haibesini hangnarakli ba wangsi Gen Z na pamliba employment, education, economic growth, corruption free mayam asibu masakhang na thabak tawba ngamba leader si kanan oigadori haibadudi yengba tari houjik oiriba Nepal gi tawdok asi government haibasi miyam na semmani masi miyam gi makhada leigadabani haibadugi chawrba mayek laraba duguma khudama mani haibayai makha tarakpada kari update lakpa haibadu mayamda mukhangan jarke ngasi gi video si mantang si loisinjage punangpu Tasi Khangsi mai kedigi kai kuna uchari